Ibungo, tabro nangbo. Hoy bungo. Kay hay ima. Ima ginakta amukta lauhay. Mausu ne lakminaro. Kay tanas habano ima. Ima, ay sulae. Kay hayge. Ibema, pamu sida. Ibungo, nangsu pamu. Ima ngasidi nakoyda wa khara hayge ko. Kay hayge habano ima. Atay karisu nateda ima ne ngasi nakoyda imungsigi chanalon chat khara hayge. Mausu yumsida minaw oina lakpanido. Koy may Hanubi taurani. Magi chakumda yen thongba yade adu tawba yade. Haurani may Hanubi. Haidradi kaino. Yum ama paladi ama ngasing haibase khaigadoribani. Nang amukta tumina layo. Ay ne imaw nupida wa khara haige. Nang sumunna taw ko. Koy masidi ba. Hoy. Pare se sasat hairo. Ibema nang sutaro. Sakumda yen thongba yade ko. Ama ngasing khara tawsi. Aduga ne aidi nakoyna puraiba fridge asigi manungda thamba aingba ensangdo adusu chaninde aidi charoi. Fridge da enjang thamdadi enjang dudi karaida thamgai no ima. Saning mana koigi adum thamu aigi dadi thambiganu haisini. Aduga ne ibungo nangsu ne tum hek hogolakpaga irujagadaba. Thaina pakhang oiringai matamga manaba yadre ko haujiktine nangse nupido thirabani. Hoy ba yare ba ima aisu khange. Ima, aisu imana pamido yari khaidi taunabo honage. Asoiba yaurasu imana takpiyu ko ima. Hoy pothajaruro. Maune na ne ihau ontok na thengkre. Pung mari tarabasi bawa hogate ne. Luhong nungan ba numit ni haibasi kaurabara khangde. Ay koy di ne luhong nungan ba kaisi tumba yaba nate. Iniem na hana hogat kidra haidena. Adudi masi mausi ikai bi hekta pirage. Ay nganta hogat laga ne. Imung mangon nga si wairam sit nana tay thok laga duk si hekta thadok lage. Tabro, amta hogotlo haiba. Kari torage. Ay sibu yahaw kiyam thengabano khangde. Pungdi mari makhai khak ta dangairi. Imado nongandringayda wairamga sit chengaga dukka katlaga lehore haiba. Ay di thokni kaijagreda. Ay thokpa ngamaroi. Nangsu hogotlo haiba. Koy may Hanubi toramani. Parece nangju hogalaga ne iru mai thajaraga cha nunga to lona boin tawro. Aisu hogalage. Pungbu kya taragi ne tawrisuwa. As pung yam thengba natriba. Pung mari makhai tabada ngairi haiba. Koy manangarang haibu wadugadi ay ngon asida ibo mo Hanubi dongna irujada yaroine. Mane nangju ngasidi mo anoubi taredana. Luthoro so ay cha lolamage. Maune na tawrisina sak injang thongbana marol ama haitriba. Injang mahina marol ama charang tawriba. Morok ne na ne ngakchang hek ngangai kangsoi da bok thakchinni. Aibu saba thakpaga amatta yadadana yanga se krak kangsilemi. Ima, kaidore amuk nathanda moro mun solaga leramiduna. Nungaire, ima dine ontok na nungaikre. Nangi nupisibu mayumda mamana sak insang thongbaga tambiraktra jalo. Ontok na haukidre haiwani. Kangsoidabu morongak changang na thakchalemi. Kainima, aidi hauna.
ꯀꯥꯡꯁꯣꯏꯗ ꯃꯆꯨꯒ ꯐꯖꯔꯗꯅ ꯉꯥꯛꯆꯪ ꯉꯥꯡꯉꯗꯅ ꯍꯥꯎꯏꯅꯦ ꯑꯩꯗꯤ Hauni nangdi nangi nupinabu thongadine hauni nangbu imana thaina sainjang thongbadadi morok saina chilhau yam thidaine haujikti sadrabo ho adunane angang oringagi wa haujikti namau nupidabu thongadi khujum sokpu hawe duni ma Hauni nang ne chatkro chalo aigi mangdane kuina lerenu nang aina apai ba pot amna thomak tarane nang soida wandhaba tare nang ho chachare imagi naktakane kuina leningde chalo nupi manakta suru naidana hek leiro nang Ima, aku halae. Ibema kari hairaba doctor na ima namu nupi se ngasidagi thabak amta toba yaroi doctor na ne potharaga leyo hare adudi thabak mayam sidi ibungwa nangna loina tawba tare dana mauna phamungda potharaga leiradiya kaino imasu yamna hanuba makti nate imasu khara mating pangbri yai kaino hanure aidine thabak amatta tawba ngamaroi ho adu ergana ima ga iga pali punaraga thongba haibadani Ima, yanida, aishu dum kara tauge imungi thabakto. hoini ibema aikhoi se angang poklaktra dungai aikhoi gi matamdadine pukta ama nanganda ama tampakta ama ahumni senaribase ima thaina nungdi jukki matamduga hojika manaya pontene ho yare imungda changro ko ai nangina sakto yengningdre bungo nupi hakan changbo oin tawradana lembi lao he sangas lao nang imung do potharamu ai hai mahi ga ne semaga poradabani mitchena khreda isa nupa maki sakta makne imong nupi maki sakta makne aine yumsida leningoi dawri isa ningon gi mayumda chatlaga leikhrasira khangde Tamo, nang namarona ma, koi maga sapek mane. Talli he, ayu ni ikai haiba. Imana pangang nganga ay lepam khang demi. yare he khoi maga iga bu phage dum tong ne kasum khalu na he Ado tamo, wama haige. Koi mana nga say hai dubu. Thaina makoi matam dadi pukta ama nanganda ama tampakta ama senare haiba natro. Adudi ima hoise. Jahi ni phu manga yang khai phawdi angang adum phu leramani ye. hoine admaina leramba tare dana haima ichi thoibiya nang la iro la inine be matombiya kai lerage phamuse mora sida kaishu leiteda imong nupi gi mi wa kitang ngangna si haidana la inine ichi thoibiya nang nangang basina marolama kaidawrage namong nupi dubu mirole haina sutai hoini ibema imong nupi nane miron badagi isa nupana thabak loina tawkhre phi su isa nupana sui yeng mangamdreda ichi thoibiya kaidawege dubo nasa nupana namong nupi gi mateng pangpirido yamna pharabani aikhoi gi matamdadi nya ahalaman gi mamangde kaije haidana nya hanna phawba yenbi ponte chummini tombiya nangna haiba aina ne tha sura matamdane ising korpu achauba ama puragane lakpadane pukhim panda nanthuri bani madudane aigi nupana ne lepaga yengaga leiribani changsalaga ne hogatpiba nate ahalaman gi mamangda ikaije haidana to aduni chi thoibi haujiki angang khaidine yam pharabani wakhal ne yamna tinarabani phatro
nasaga namogana nungsinana amana ngangba wa amana taraga leirido. Hoine, adu oirasune karigino khangde. Imau nupigane isa nupagagine mi wa hekta nganglakpa adugine aina na khoida la ise. Ise thoibia nangne ngangba wa sima. Ngasigi sak thongmase aigi pali taramnina aishu yenga ngaga leira porabani. Akhoigina yen sekta thongase aduga imagina nga macha ama leise si thongbirake. Tamo, yendo na dum thongo. Nga do ai thongage. Ngasidi isa so khara nungaiba. Sa ising thongbadi aisu adum ngamnida. Yen si chuba chakhomda thongba mu yaroidine tawrise. Kanade sidi maningi phunga doin hek thongurage mai ngarang tharaga. Ima, chak loire, chak chanaba tawrase. Ibunga, noi yen thongkhidai. Noi gi yen thongbagi manamdo ima hainade. Yen thongbagi manamdo loikhrakanda oina charage ko. Nakhoi satho. Ima dine thuk lawi. Hoi, phare ima dudi. Ima gise thidoga thanamage. Sak chisune lambana loire. Isa nupadadi yen thongkhibagi manamdo phatri phawba sak sagi roinadi haidu ure. Makhoi khangdringaida ai tuminne hekta chakhumsida changlaga charage. Korinune aigi insangbu thambo udene. As tauramani moigi freeze manungse masidaisida aigi insangdo soidana thanamba tare. Lauthoga saba haibaduni. Ima, sak sarabo. Ima na sak sabaga aidi amta khanghaudre. Sari ibema onthok na haukreda ngasi imong na thongma nga do. Haubro ima, aidi ima na morok sai hairakadra na khallubani. Sade morokane amatte hek sade marusu yaude matong ngakta maruna maroma chauna yauriba kari ngano adubo ibungodane amukta hangu hayengsune leiro hayu khara tawthoga thamsi. Oh, ima ngasai nga dura. Polo bini kaino dudia. Karino puklau bisibu maruga sibu chauna yaubro. Aidi haujikangi noigi mapalomdagi pusalakpa nga gado oiraboi ningurene. Haukre onthok na haukre. Kaino khoi mai sibu karamba injang chai jano. Kaino tamo, aidi imagi insangdo haudongna chakhiba yai freeze thambasu charoi hayena kompakna kuppaga thanambani. Adu udra jalo. Ima, nangna chai injang du kadai degino? Ibungo hoidi imana ngangbasu tade do. Aina ne insang aingba chaningde haijabani. Nangna ne freeze thanamba insang do maduni aina sari basi. Kaino ima, nangdi yen thongbo ina chara male ne. Hare aibu yen thongba saraba onthokpanida. Hare Krishna aise khangdadana ona tainana saraba ko. Haure ma, haure nga dagi yen hen bani ma. Hoini bunga hawini he marusu yaude matongakta imadina hangkai sadana leirambise pamura kreda. Ima na yen chaningasu adum chawo. Kanamta haidu oi haiba. Tumina adum chawo ima. Hoini bema yen hena hawine kanamta haidu kanuko ima tumina adum sage. Mi mamangdaga khangala adi imadi loire he. Zau ima, namo nabu yaradi loina chau hai ni. Ima adudi nang Hanubi yen Chabi tare ne. Hoini he Hare Krishna yen nam haure haiduni ne ibungo.